Angoi block ki makhada leiripa usiwa gram panchayat ki oina lengakna sel kaithokhraba sabam thokpa structure sing ningthina sadaba semdaba kaya ama RTI thabadagi fanglak haina RTI activist Asem Roshan singna fondroklei mahakna makhatana haikhabada haireba gram panchayat asida state finance ki makhada semgat sagatna mathada khiba senfam sel kaithoktuna leigrabasu semgat sagatliba sing adu satuna yengshilubada kaithokhiba paisa sing aduga sanadaba sel kaithokhiba kuidaba fawba semba loidaba kaya thengnare haina activist asina fondroklei hiram asigi mari lenana hojik leiriba video wangoina akanba miyeng sangduna senerba singi mathakta logi matung in action sing athubada lokhat kadabani haina su angna fondroke